ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯐꯔꯕ ꯌꯥꯝꯅ ꯈꯨꯀꯟ ꯄꯥꯡꯒꯜꯂꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯟꯕꯒꯤ ꯃꯇꯤꯛ ꯂꯥꯟꯗꯁꯨ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯂꯥꯜ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯂꯥꯜ ꯑꯁꯨꯝ ꯃꯊꯪ ꯃꯊꯪ ꯁꯣꯛꯅꯔꯛꯄꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯄꯨꯟꯅ ꯄꯣꯊꯥꯃꯤꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯣꯛꯀꯤ ꯏꯁꯤꯡ ꯆꯦꯟꯕ ꯇꯨꯔꯦꯜ ꯑꯃꯁꯨ ꯆꯦꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯏꯁꯤꯡ ꯈꯧꯔꯥꯡꯂꯗꯨꯅ ꯄꯥꯛꯊꯗꯨꯅ ꯏꯁꯤꯡꯕꯨ ꯊꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯃꯈꯣꯏ ꯂꯥꯟꯃꯤ ꯈꯔꯅ ꯌꯥ ꯂꯥꯡꯕꯒꯤ ꯃꯈꯣꯟ ꯅꯤꯡꯊꯧ ꯑꯁꯤꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯀꯔꯤꯒꯤ ꯂꯥꯡꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯔꯝ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯅꯥꯏ ꯑꯃꯅ ꯌꯥꯝꯅ ꯉꯛꯅ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯌꯦꯡꯕꯤꯌꯨ, ꯃꯁꯤꯒꯤ ꯁꯝꯂꯥꯡ ꯑꯁꯤ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯂꯣꯛꯀꯤ ꯏꯁꯤꯡ ꯑꯏꯪꯕ ꯊꯛꯄꯗ ꯄꯥꯏꯃ ꯅꯨꯡꯉꯣꯟꯕ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯀꯣꯛꯍꯟꯕ ꯉꯝꯕ ꯂꯥꯏꯖ ꯏꯁꯤꯡ ꯑꯁꯤꯕꯨ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯂꯤꯉꯩ ꯃꯁꯤꯒꯤ ꯆꯤꯡꯖꯨꯝ ꯂꯥꯏꯖ ꯑꯁꯤꯗ ꯌꯥꯎꯔꯛꯄ ꯁꯝꯂꯥꯡꯅꯤ"꯫ ꯃꯅꯥꯏ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ "ꯀꯔꯝꯕ ꯅꯨꯖꯥ ꯀꯅꯥꯒꯤ ꯁꯝꯂꯥꯡꯕꯨ ꯑꯣꯏꯔꯤꯒꯕ? ꯁꯝꯂꯥꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯡꯈ꯭ꯔꯦ, ꯃꯁꯤ ꯏꯆꯝ ꯆꯝꯕ ꯅꯨꯖꯥ ꯑꯃꯒꯤꯗꯤ ꯑꯣꯏꯔꯝꯂꯔꯣꯏ, ꯃꯁꯤꯕꯨ ꯀꯅꯥꯒꯤꯃꯛꯇꯤ ꯑꯣꯏꯔꯤꯒꯕ? ꯐꯩ, ꯁꯝꯂꯥꯡ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯆꯤꯡꯂꯧ ꯁꯛꯇꯝ ꯁꯛꯆꯥꯟꯅꯔꯒꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯆꯥꯛꯂꯧ ꯁꯛꯍꯦꯟꯕꯤ, ꯋꯥꯍꯩ ꯈꯣꯝꯐꯝ ꯆꯪꯈꯣꯟꯕꯤ ꯅꯨꯖꯥꯃꯛꯇꯕꯨ ꯑꯣꯏꯔꯝꯂꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯊꯣꯛꯀꯦ ꯈꯪꯒꯅꯤꯗꯣ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯑꯊꯧꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ "ꯇꯥꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯏꯗꯥꯏꯔꯦꯜ ꯑꯊꯧꯕꯁꯥ, ꯉꯁꯤ ꯂꯣꯛꯀꯤ ꯆꯤꯡꯖꯨꯝ ꯂꯥꯏꯖ ꯑꯁꯤꯗꯒꯤ ꯐꯪꯂꯤꯕ ꯁꯝꯂꯥꯡ ꯑꯁꯤ ꯎꯔꯨꯕꯗ ꯁꯝꯂꯥꯡ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯇꯝꯕ ꯅꯨꯄꯥꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯖꯥ ꯑꯃꯔꯥ ꯍꯥꯏꯕꯗꯣ ꯋꯥꯡꯂꯦꯟ ꯃꯤꯀꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯁꯛꯆꯅꯤꯡꯏ꯫ ꯑꯗꯨꯅ ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯁꯝꯂꯥꯡ ꯑꯁꯤꯒꯤ ꯈꯣꯡꯒꯨꯟꯕꯨ ꯂꯤꯔꯨꯔꯣ꯫ ꯂꯣꯛꯀꯤ ꯏꯁꯤꯡ ꯑꯁꯤꯅ ꯈꯥ ꯄꯥꯡꯅ ꯆꯦꯜꯂꯛꯂꯕꯅꯤꯅ ꯁꯝ ꯑꯁꯤ ꯑꯋꯥꯡ ꯃꯥꯏꯀꯩꯗꯒꯤ ꯇꯥꯎꯊꯔꯛꯄ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯏꯗꯥꯏꯔꯦ ꯅꯨꯄꯥ 30 ꯆꯠꯇꯨꯅ ꯁꯝꯂꯥꯡ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯔꯣ꯫ ꯍꯦꯛ ꯐꯪꯕꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯀꯗꯕꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ 30 ꯊꯥꯗꯣꯛꯂꯦ꯫ ꯑꯗꯨꯒ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯆꯠꯇꯨꯅ ꯁꯝꯂꯥꯡ ꯑꯗꯨꯒꯤ ꯃꯄꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯛꯀꯤ ꯏꯁꯤꯡꯅ ꯆꯦꯟꯊꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯄꯤꯛꯇꯛ ꯇꯧꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯈꯥꯡꯄꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯤ ꯂꯩꯔꯝꯕꯒꯤ ꯄꯣꯠꯆꯩ ꯈꯔ ꯆꯈꯥꯏꯗꯨꯅ ꯇꯥꯔꯤꯕ ꯑꯗꯨ ꯎꯔꯦꯗꯣ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯟꯃꯤ ꯑꯃꯅ "ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯕꯤꯕꯒꯦ? ꯃꯤ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎꯕ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ, ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯤ"꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ "ꯍꯣ, ꯀꯅꯥꯅꯣ? ꯑꯩꯕꯨ ꯀꯧꯔꯤꯕ ꯅꯣꯏꯕꯨ? ꯍꯪꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯪꯉꯛꯎ, ꯏꯃꯨꯡꯗꯒꯤ ꯑꯗꯨꯝ ꯄꯥꯎꯈꯨꯝꯖꯔꯛꯀꯦ"꯫ ꯏꯃꯨꯡꯗꯒꯤ ꯏꯪꯅ ꯃꯦꯡꯂꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯈꯨꯝꯂꯛꯄ ꯑꯁꯤꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯝꯂꯥꯡ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯆꯤꯡꯅꯔꯦ꯫ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯦꯝꯃ ꯌꯦꯡꯕꯤꯌꯨ, ꯃꯁꯤꯗ ꯎꯔꯤꯕ ꯁꯝꯂꯥꯡ ꯑꯁꯤꯕꯨ ꯏꯕꯦꯝꯃꯒꯤ ꯅꯠꯇꯕ꯭ꯔꯥ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯣ ꯈꯖꯤꯛꯇꯪ ꯃꯌꯥ ꯀꯥꯔꯗꯨꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ "ꯍꯣꯏ ꯃꯥꯅꯤ, ꯃꯗꯨ ꯑꯩꯒꯤ ꯁꯝꯂꯥꯡꯅꯤ, ꯀꯩꯗꯧꯔꯕꯒꯦ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯏꯕꯦꯝꯃ, ꯅꯪꯒꯤ ꯁꯝꯂꯥꯡꯅꯤ ꯍꯥꯏꯕ ꯊꯥꯖꯅꯕ ꯏꯕꯦꯝꯃꯒꯤ ꯁꯝꯂꯥꯡ ꯑꯃ ꯊꯠꯇꯨꯅ ꯄꯤꯕꯤꯔꯛꯎ, ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯗ ꯎꯠꯀꯗꯧꯔꯤꯕꯅꯤ"꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ "ꯉꯝꯂꯣꯏ, ꯑꯩꯒꯤ ꯁꯝꯂꯥꯡ ꯄꯤꯕ ꯉꯝꯂꯣꯏ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯁꯝꯂꯥꯡ ꯑꯁꯤ ꯅꯤꯡꯊꯧꯗ ꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯏꯅꯤꯡꯊꯧ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯂꯧꯕ ꯌꯥꯔꯒꯅꯤ"꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ
ꯀꯔꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯪꯒꯨꯝꯕꯅꯁꯨ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯕꯨ ꯀꯔꯦꯝꯅꯗꯨꯅ ꯅꯪꯒꯤ ꯁꯝꯂꯥꯡ ꯄꯥꯝꯂꯕꯗꯤ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯂꯥꯛꯎ ꯍꯥꯏꯖꯕ ꯁꯥꯔꯤ꯫ ꯐꯩ ꯈꯪꯒꯅꯤ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯑꯁꯤꯃꯛ ꯇꯝꯂꯨꯈꯤꯒꯦ꯫ ꯀꯌꯥꯗ ꯅꯥꯄꯟ ꯀꯥꯔꯤꯕ ꯅꯨꯄꯤꯅꯣ? ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯉꯛꯏ, ꯀꯔꯤ ꯇꯧꯔꯦ ꯑꯩꯒꯤ ꯏꯗꯥꯏꯔꯦꯜ ꯑꯊꯧꯕ ꯁꯥ? ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯡꯊꯥꯡ ꯁꯍꯨꯝ ꯅꯥꯏꯅ ꯂꯥꯛꯄꯕꯨ ꯁꯝꯂꯥꯡ ꯑꯗꯨꯒꯤ ꯃꯄꯨ ꯀꯅꯥ ꯑꯣꯏꯔꯝꯂꯕꯒꯦ? ꯅꯤꯡꯊꯧꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯈꯨꯝꯃꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯆꯠꯆꯔꯨꯔꯦ ꯊꯤꯖꯔꯨꯔꯦ꯫ ꯁꯝꯂꯥꯡ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯥꯄꯟ ꯌꯥꯝꯅ ꯆꯥꯎꯕꯤ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯦ ꯏꯅꯤꯡꯊꯧ꯫ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯁꯤꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯔꯐꯥꯎꯕ ꯎꯁꯤꯠꯈꯤꯗ꯭ꯔꯕ, ꯅꯤꯡꯊꯧ ꯏꯁꯥꯃꯛ ꯂꯥꯛꯎ ꯍꯥꯏꯔꯛꯂꯕ ꯐꯩ ꯈꯪꯒꯅꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯆꯣꯅ ꯇꯤꯜꯂꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯟꯅ ꯆꯠꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯅꯕ ꯀꯧꯔꯝꯃꯤ, ꯇꯥꯔꯤꯕ꯭ꯔꯥ ꯅꯨꯄꯤ, ꯍꯧꯖꯤꯛ ꯅꯪꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯌꯥꯎꯅ ꯑꯩꯈꯣꯏ ꯂꯥꯟꯃꯤꯁꯤꯡ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯂꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯁꯝꯂꯥꯡ ꯑꯁꯤꯒ ꯅꯍꯥꯛꯀꯤ ꯁꯝꯂꯥꯡ ꯑꯗꯨꯒ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯂꯒꯦ꯫ ꯑꯗꯨꯝꯅ ꯂꯥꯟꯃꯤ ꯑꯗꯨꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ, ꯍꯣ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯨꯑꯣ, ꯑꯩ ꯇꯔꯥ ꯆꯥꯛ ꯆꯥꯔꯤ꯫ ꯏꯃꯨꯡꯗꯒꯤ ꯂꯧꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯌꯥꯎꯅ ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯌꯥꯗ ꯎꯁꯤꯠꯇꯅ ꯈꯨꯝꯂꯛꯂꯤꯕꯅꯣ? ꯅꯤꯡꯊꯧꯅ ꯁꯥꯎꯔꯤꯕꯗꯨ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯥꯝꯖꯤꯟꯗꯨꯅ ꯅꯤꯡꯊꯧꯕꯨ ꯐꯥꯊꯍꯜꯂꯤ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯐꯥꯎꯕꯗ ꯊꯣꯛꯂꯛꯇ꯭ꯔꯕꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛꯀ ꯀꯧꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯅꯥꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯇꯣꯛꯇ꯭ꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯝꯃꯤ, ꯍꯣ ꯏꯅꯤꯡꯊꯧ, ꯍꯣ ꯂꯥꯟꯃꯤ, ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯩ ꯀꯣꯜꯂꯤꯛ ꯃꯌꯥꯝ ꯑꯁꯤ ꯑꯃꯨꯛꯇ ꯐꯦꯡꯂꯨꯈꯤꯒꯦ, ꯂꯨꯈꯥꯛ ꯆꯒꯨꯝꯒꯁꯦ ꯑꯃꯨꯛꯇ ꯁꯦꯡꯈꯤꯒꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯌꯥꯗ ꯊꯑꯣꯏ ꯋꯥꯑꯣꯏꯗ꯭ꯔꯤꯕꯅꯣ? ꯈꯪꯒꯅꯤ ꯅꯤꯡꯊꯧ ꯑꯩꯕꯨ ꯎꯁꯤꯠꯇꯕꯗꯤ ꯀꯔꯦꯝꯅꯕꯒꯤꯗꯃꯛ ꯅꯪꯕꯨ ꯑꯋꯥꯕ ꯄꯤꯒꯦ ꯈꯪꯒꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯊꯧ ꯌꯥꯎꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯨ ꯉꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ, ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ? ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇ꯭ꯔꯕꯖꯥꯠꯂꯥ? ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯐꯛꯀꯥꯏꯗꯨꯅ ꯆꯪꯂꯒ ꯂꯝꯍꯦꯟꯕꯤ ꯑꯁꯤ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯔꯛꯀꯦ꯫ ꯂꯥꯟꯃꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ, ꯌꯥꯗꯦ ꯌꯥꯗꯦ, ꯑꯗꯨꯝꯅ ꯅꯝꯍꯥꯗꯨꯅ ꯍꯦꯛꯇꯃꯛ ꯇꯧꯒꯗꯕ ꯅꯠꯇꯦ, ꯑꯃꯨꯛꯇꯪꯒ ꯀꯧꯈꯣ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯇꯥꯈꯤꯁꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, ꯍꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ? ꯀꯔꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯊꯣꯏꯖꯅꯔꯤꯕꯗꯤ? ꯀꯧꯔꯛꯂꯤꯕ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ, ꯀꯔꯤꯒꯤ ꯊꯧꯁꯥꯗꯅ ꯏꯃꯨꯡꯗ ꯂꯩꯊꯣꯛꯂꯤꯕꯅꯣ? ꯑꯗꯨꯝꯅ ꯀꯧꯔꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯅꯨꯡꯗꯒꯤ ꯑꯃꯨꯛ ꯈꯨꯝꯃꯛꯂꯝꯃꯤ, ꯍꯣ ꯏꯅꯤꯡꯊꯧ ꯉꯥꯏꯍꯥꯛꯇꯒ ꯉꯥꯏꯕꯤꯔꯝꯈꯣ, ꯑꯩ ꯏꯃꯨꯡ ꯋꯥꯏ ꯑꯃꯨꯛꯇ ꯇꯩꯖꯈꯤꯒꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯐꯥꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯅꯨꯄꯤꯃꯆꯥ, ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ, ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯤ꯫ ꯉꯁꯤ ꯑꯩꯅ ꯋꯥꯁꯛꯂꯤ, ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯥꯖ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯐꯥꯎꯕ ꯊꯣꯛꯂꯛꯂꯕꯗꯤ ꯐꯩ, ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯊꯥꯖ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯍꯥꯜꯂꯕꯗꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ꯫
ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ "ꯍꯣꯏ, ꯑꯩ ꯅꯨꯃꯤꯠ ꯑꯁꯤ ꯇꯥꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯑꯩ ꯊꯕꯛ ꯂꯣꯏꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯛꯀꯦ"꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯨꯝꯕ ꯃꯝꯁꯤꯜꯂꯛꯂꯤꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯍꯦꯛ ꯃꯝꯈꯤꯕꯒ ꯊꯥꯖ ꯃꯍꯥꯛ ꯊꯣꯛꯂꯛꯄꯒ ꯅꯨꯄꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯀꯧꯈꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯀꯗꯕꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯅ ꯆꯩꯔꯥꯛ ꯄꯤꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯁꯥꯎꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯈ꯭ꯔꯦ꯫ ꯊꯥꯖ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯇ꯭ꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯀꯧꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯅꯕ ꯌꯥꯊꯪ ꯇꯧꯊꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯍꯔꯥꯎꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯥꯎꯕꯒ ꯊꯤꯟꯕꯒ ꯇꯧꯕꯗ ꯊꯣꯡ ꯑꯁꯤꯗꯤ ꯈꯖꯤꯛꯇ ꯐꯥꯎꯕ ꯃꯆꯤ ꯂꯦꯡꯂꯝꯗꯦ꯫ ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯉꯛꯄꯅ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯆꯪꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯀꯥꯎꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯈꯖꯤꯛꯇ ꯐꯥꯎ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯩ, "ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯕ ꯊꯣꯡ ꯑꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ꯫ ꯂꯩꯔꯤꯕ ꯌꯨꯝꯕꯥꯟꯁꯤꯒ ꯊꯣꯡ ꯑꯁꯤꯒ ꯃꯉꯥꯜ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯈꯨꯝꯃꯛꯏ, "ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ, ꯑꯁꯨꯛ ꯀꯟꯕ ꯊꯣꯡ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ꯫ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯒ ꯏꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ"꯫ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯃꯛꯏ, "ꯍꯣ ꯏꯅꯤꯡꯊꯧ, ꯍꯣ ꯂꯥꯟꯃꯤ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯁꯣꯛꯍꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯃꯥꯏꯊꯤꯔꯦ꯫ ꯅꯈꯣꯏꯒꯤ ꯅꯄꯥꯡꯒꯜ ꯁꯛꯇꯥꯗꯨꯒ ꯑꯩꯕꯨꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯍꯥꯏꯖꯕ ꯁꯥꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯨ ꯈꯪꯂꯝꯂꯒꯅꯤ ꯒꯤꯇꯥꯟꯖꯂꯤꯒꯤ ꯈꯥꯡꯄꯣꯛꯁꯪ ꯀꯌꯥ ꯌꯥꯝꯅ ꯀꯟꯕꯒꯦ ꯍꯥꯏꯕꯗꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯅ ꯍꯧꯅ ꯅꯣꯛꯏ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯑꯣ, ꯅꯪꯒꯤ ꯅꯃꯤꯡ ꯒꯤꯇꯥꯟꯖꯂꯤ ꯀꯧꯕꯣꯏꯔꯦ? ꯑꯗꯨꯛ ꯌꯥꯝꯅ ꯅꯥꯄꯟ ꯇꯧꯕ, ꯑꯗꯨꯛ ꯌꯥꯝꯅ ꯀꯔꯦꯝꯅꯕ꯫ ꯍꯣꯏ ꯆꯨꯝꯃꯤ, ꯍꯧꯖꯤꯛ ꯑꯩ ꯅꯪꯕꯨ ꯁꯣꯛꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯐꯔꯦ, ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯥꯏꯊꯤꯔꯛꯇ꯭ꯔꯤꯕ ꯑꯩꯅꯤ꯫ ꯐꯔꯦ, ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯡꯊꯧ, ꯑꯩꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯐꯝꯗ ꯁꯅꯥ ꯈꯨꯗꯣꯞ ꯑꯁꯤꯃꯇꯪꯗꯤ ꯄꯤꯖꯔꯝꯒꯦ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ, "ꯐꯔꯦ ꯅꯤꯡꯊꯧ, ꯅꯍꯥꯛꯅ ꯍꯥꯏꯕ ꯑꯩ ꯌꯥꯔꯦ꯫ ꯁꯦ ꯁꯣꯝꯗ ꯂꯥꯛꯑꯣ, ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗ ꯁꯤꯕꯤꯔꯛꯑꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯃꯈꯨꯜ ꯑꯗꯨ ꯑꯍꯣꯕ ꯑꯃꯗ ꯇꯞꯅ ꯊꯤꯟꯗꯣꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯝꯃꯤ, "ꯑꯣ, ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯅꯤꯡꯊꯧ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯐꯩ ꯈꯟꯒꯅꯤ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯥꯡꯄꯣꯛꯁꯪꯒꯤ ꯑꯍꯣꯕꯗꯒꯤ ꯊꯤꯟꯗꯣꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯜ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯅꯤꯡꯊꯧ ꯑꯗꯨ ꯀꯛꯂꯝꯃꯤ꯫ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯉꯥꯎꯔꯗꯨꯅ ꯏꯃꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯀꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯑꯩꯅ ꯁꯣꯛꯍꯜꯂꯕꯅꯤꯅ ꯅꯪꯕꯨ ꯑꯩꯅ ꯉꯝꯕ ꯁꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯑꯩꯒꯤ ꯏꯃꯥꯡꯗ ꯊꯣꯛꯂꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤ ꯃꯩ ꯊꯥꯔꯒꯅꯤ"꯫ ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯂꯥꯎꯔꯨꯕꯗ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯤꯡꯊꯧ, ꯄꯨꯐꯠꯇꯕ, ꯂꯧꯅꯝ ꯍꯩꯕ, ꯆꯤꯟꯊꯤꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯒ ꯑꯣꯏꯗꯕ ꯑꯗꯨꯛ ꯌꯥꯝ ꯉꯥꯡꯕꯗꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯀꯤꯕꯤꯗꯦ꯫ ꯅꯊꯧꯅꯥ ꯂꯩꯔꯕꯗꯤ ꯃꯩ ꯊꯥꯖꯧ"꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯍꯥꯏ ꯂꯝꯀꯦꯜ ꯂꯝꯍꯥꯏꯕꯤ, ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯀꯔꯦꯝꯅꯕ, ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯕ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯅꯤꯡꯊꯧ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯗꯅꯤ? ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯑꯣꯏꯗꯕ ꯉꯥꯡꯕꯗꯤ ꯅꯪꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯅꯪꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤ ꯃꯩꯅ ꯇꯨꯝꯅ ꯊꯥꯔꯒꯅꯤ"꯫
ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯕꯨ ꯃꯩ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯂꯛꯄꯗꯗꯤ ꯈꯪꯍꯧꯗꯅ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯈꯛ ꯇꯍꯥ ꯇꯍꯥ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗ ꯇꯝꯂꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯉꯥꯛꯄꯤꯌꯨꯗꯣ ꯏꯅꯤꯡꯊꯧ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯨꯅꯤ꯫ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ, ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯈꯤꯗ꯭ꯔꯤꯕꯗꯣ"꯫ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯩ꯫ ꯃꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥꯅ ꯑꯩꯈꯣꯏꯗ ꯏꯄꯨ ꯏꯕꯣꯛꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯄ ꯌꯥꯏ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯆꯥꯛ ꯆꯥꯔꯤ ꯑꯃꯨꯛ ꯍꯥꯏ, ꯀꯣꯟ ꯐꯦꯡꯉꯤ ꯑꯃꯨꯛ ꯍꯥꯏ, ꯋꯥꯏ ꯇꯩꯔꯤ ꯑꯃꯨꯛ ꯍꯥꯏ, ꯑꯩꯈꯣꯏꯁꯦ ꯂꯥꯛꯂꯤꯕ ꯂꯥꯂꯣꯏꯁꯤꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯕ꯭ꯔꯥ"꯫ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨ ꯀꯤꯌꯗꯨꯅ, "ꯐꯔꯦ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ, ꯅꯈꯣꯏ ꯁꯥꯎꯔꯅꯨ, ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯂꯒꯦ, ꯑꯗꯨꯒ ꯂꯥꯜꯂꯦ ꯍꯥꯏꯖꯍꯜꯂꯒꯦ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕ ꯑꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯅꯨꯡꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯝ ꯃꯣꯡ ꯍꯥꯗꯅ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯂꯦꯞꯂꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯗꯨꯅ ꯂꯩꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩ ꯁꯤꯡꯂꯕ, ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯑꯁꯨꯝ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯊꯧꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯇꯣꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯈꯥꯝꯖꯤꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯅꯨꯄꯤ ꯆꯤꯟꯊꯤꯕꯤ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯀꯔꯤꯒꯤ ꯅꯤꯡꯊꯧ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯋꯥꯡꯅ ꯍꯥꯏꯒꯠꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯨꯄꯤ ꯑꯗꯨ ꯁꯣꯛꯄ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯣꯡꯁꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯡꯅ ꯆꯣꯡꯈꯠꯂꯒ ꯊꯥꯡꯒꯠꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯣꯡꯁꯤꯟꯗ꯭ꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯅꯤ ꯍꯥꯏꯔꯤꯕ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯣꯡꯁꯤꯟꯗꯨꯅ ꯍꯅꯨꯕ ꯑꯗꯨꯒꯤ ꯂꯨꯔꯦꯜ ꯑꯣꯏꯅ ꯇꯨꯕꯠ ꯀꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯈꯣꯡꯂꯩ ꯊꯨꯅ ꯂꯩꯈꯠꯂꯛꯄꯗ ꯍꯅꯨꯕꯤ ꯑꯗꯨ ꯆꯦꯟꯈꯤꯅꯕ ꯇꯧꯔꯝꯕꯗꯒꯤ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤꯁꯨ ꯂꯨꯔꯦꯜ ꯀꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯂꯥꯟꯃꯤꯁꯥ, ꯈꯥꯡꯄꯣꯛꯁꯪ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯨ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯈꯨꯠꯂꯥꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯏ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯈꯥꯡꯄꯣꯛꯁꯪ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯤ ꯑꯃꯒꯤ ꯃꯔꯦꯞꯃꯨꯛ ꯋꯥꯡꯕ, ꯌꯣꯡꯃꯨ ꯃꯤꯇꯥꯡꯒꯟꯕꯤ ꯑꯃ ꯆꯦꯟꯊꯣꯔꯛꯄꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯆꯪꯗꯨꯅ ꯈꯨꯗꯛꯇ ꯇꯥꯟꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯃꯗꯤ ꯌꯣꯡꯃꯨ ꯃꯤꯇꯥꯡꯒꯟꯕꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯍꯥꯠꯄꯒꯤ ꯃꯔꯝ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯥꯛꯂꯤꯕ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯃꯛ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯏꯕꯦꯝꯃ ꯑꯁꯤꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯕꯅꯤ꯫ ꯃꯁꯤ ꯈꯪꯂꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯑꯩꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯨꯠꯇ ꯌꯣꯜꯂꯤꯡ ꯐꯥꯜꯂꯤꯡ ꯇꯧꯕꯒꯤ ꯃꯃꯤ ꯑꯃ ꯎꯈ꯭ꯔꯦ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯑꯩꯅ ꯎꯈꯤ꯫ ꯑꯗꯨꯒ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯃꯤꯒꯤ ꯃꯈꯣꯡ ꯄꯥꯟꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯆꯨꯝꯗ꯭ꯔꯕ꯭ꯔꯅꯦ ꯏꯕꯦꯝꯃ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯏ꯫ ꯑꯗꯨꯒ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯅꯕ ꯍꯥꯏꯕꯗꯒꯤ ꯑꯩ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯌꯣꯡꯃꯨ ꯑꯗꯨꯅ ꯑꯩꯕꯨ ꯁꯦꯟꯅꯍꯟꯈꯤꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯈꯨꯝꯂꯤꯕꯗꯣ ꯑꯩ ꯅꯠꯇꯦ, ꯌꯣꯡꯃꯨ ꯑꯗꯨꯅ ꯑꯩ ꯁꯥꯔꯒ ꯈꯨꯝꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫
ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯈꯨꯅꯤꯡꯊꯧ ꯑꯗꯨꯁꯨ ꯀꯛꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ "ꯐꯔꯦ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯂꯁꯤ꯫ ꯅꯪꯕꯨ ꯑꯩꯅ ꯂꯩꯃꯔꯦꯟꯕꯤ ꯐꯝꯊꯣꯜ ꯍꯥꯞꯂꯒꯦ꯫" ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫